News Lab channel na khwai pung pu taram nok che bagaloi na pungja sigoina nukti gi phongba pauk che dagi maroiba pauk khara khangan jai sel khaiba thingna ba kamado sing hanagum aropi tahana na bhonari haina home minister na phongdokre NRC gi khanadrabadi August 8 dagi shutdown torgani CSO taramari Kanglup phurup singi markta thajena ba hanjilanduna achuma well phangangani haina CM na phongdokre Kanglup khuragi apamba phangna ba sathari blockade na punamak waminabani haina amukona phongdokre ST gi demand makha chathana ba warim na kre starting pai da bagi khongjang handokre miam da phangan ki bachuma well sing aduna legal aid ki wahan tok le kodoribini lengang na Manipur ki poni ka nanaba athuba da ekama sengodabani mangchu lang tungchu 10 haiduna haidu tare dana haina chu phongdongna ba yauri Nupi ma Yaona Cadre active Cadre ahum Phakhre ngawkhai paring amadi iko patagi khusu kulai kya uba phangba ngawkhre MU da nubitari ni chathar ke ba NSS special camp loisan khre kuma panchuba Manipur integrity day hayang pangthoka dori hena achitpa phirep lawinarasi haina amukona phungdorakre hauji pauk sandona muk pijari National Highway da khulai pai basingna logi wangda sel khari basi thingnaba Manipur Police Commando sing hanagumna ROP tahanaba Manipur lengana khananaba leire mi wapai khara makai thengtha bani haina Home Minister Govindas konthogunda phongdokre Ministry of Youth Affairs and Sports na sinduna Gen Z Against Addiction Nasha Mukta Juba 4 Viksit Bharat Sarkap Abhiyan ga mari rena kongbada leba Standard College da Pangthukiba thorom saruk yaba lakpada paukse asina hangbagi wahang hangbagi pakhom pireduna wafam asim hangna phongdokhibani aikhogi paumina hangba wahangi pakhom pireduna mahangna makhata na highway extortion ga mari lenena handak petroleum tanker drivers ne starring thadokpai khonging changching gi badu ngarang lenga ki mute sing wari sanadu yasinaba porakre association asina chief minister ga ngarang yanaba porki badu gi matangna home department chu athubada notification ma thoglagani Highway the Cheliba Garising the Logi Wang, what is Sel Kai Bising a Sing Matata Operation Satanaba among the Zoo, Manipur Police patrolling team sing Tamdana extortion Singbada, a chow mating wiki. Chief Minister gi instruction Makara Commando sing RP Satnaba, DGP that Kangan Kre, Lambi is the Sataba, Makalkudemaki extortion Tingnaba Honari Hiki. Amarunda, Manipur Police DGP Elona Tokiba, or Daramagi Matungina, IGP John Trina, Security Arrangement Kudimaki Nodal Officer in a Tabak Torgani, Loinana District Kudimakta Sub Nodal Police Officers in a Mating Panglagani, Nodal Officers in the Yamdra Tam the highways in the convoy Satokasin Tobaga Mari Lena review Togani, Loinana, Matok Tarapumatam, the stakeholders in the Loinana situations in Adukanagani, NS 37 Impanjiri Bam Lambi Paring the Ladiba District Kodimaki Senior SP Singna, convoys in Satokasin Tobaga Mari Lena, Hauji Ladiba SOP Sing, a Singana Setpagaloina, Matok Togodo Central Armed Police is forcing the Dakar everything adu briefing Togani, Lambi Paring as a labor district Kudimaka senior SP Singna, exercising Maikta Kanaba drives in Chataba Yaona illegal activities in as it Tingava public singer Toina and guest over awareness Pantopa Yauna Karigma Mong Amata the extortion Misket Sing Mating Panama Tarbadi, Logi Weba Pangataba Seraxing Adugi Matanga makes in a Kangana Honagani. Highway Stemaru in a convoy movement Gimatang the stakeholders in the Central Armed Police Force AR Army among state forcing the Loina and the coordination Toba Amazon communication to the Lambis the Satotas in Toriba, Garising Aswingam Toktanab Honagani Hiki. District Kudimaki Nodal Officer, Sub Nodal Officer, Commanders in Amazon District Senior SP Signature Hari Bamongasi the Dabak Togadavani. Kambirongi Sibilong Aduga, Makudagina all Kaifun dive Hobi Lambi Winasu, Makalkuni Maki illegal activities in Tingnaba Machung, Mapungpan area domination Tonaba Matik Saba security team Singaloina, Police dedicated team Singna, Station Tawani. Extortion Kihan Kanganba, Amazon, Pava Punbanaching Bayana, Makalkudi Maki Pam, the Taudoxing Tingnaba, Central Armed Police Force, Amazon, Assam Rifles Kaloina, Matauta security sing measures in the Kotkani Hanasu Makataki. NRC Khanadrabadi August 8 dagi shutdown torgani CSO tara marina phungdokre August 9 phawgi mang da lenga ki makai dagi NRC gi matang da pre
कंडीशन खननब सेमिनार नत्रगा वर्कशॉप सिंदब ताबदी अगस्त 8 गे अहिंग नोंयाइदगी टोटल सदाउन चथरकनी हाइना सीएसओ 13 कंगलेपाना लाथोखरे ngasi Kaisampata leba ipsagi office da pangthokiba pawi mepamda CSO 13 Kanglepa ki convener Santana hapam na hai census tawdingi mamang NRC update tawbiu haibigi matanda government da thanium tangna dun lakiba du policy program khara lenga thabak to onthorkani haidana haidun ngairaga lakpa si matam da islaktre 2022 dagi 24 fawda population commission NRC implement natraga update tawgani hainas reaffirm tawdana lenga assembly da lokiba resolution sing tabak oina pungphana pangthok pangamdre set asida census pakthongi mamangda NRC hana puthokuna logi wangmada changchelakiba mitop sing khadokadabni haina CSO 13 Kanglepan Delhi da satuna central government ge mari leinaba singda memorandum pisindona amachung wari sanadona taksilurba matang makhata na Manipur da halakpaga state government ge mari leinaba singa ju hiramasi ge matangda wari sanaki loinana lenga ki mekai degi NRC gi matangda August ki ahan besayol phawagi manungda workshop natraga seminar pangthokani haina thajaba pirakhraba sunga si phawba thabak to onthokri mahal makhata na hai NRC pangthokta na census pangthokpa tabri state ase ain kanali leba illegal immigrants sing asi loini yausing ki batabani maramaduna August ki ahan besayol phawagi manungda NRC gi mari leina na Supreme Court amasung Guwahati High Court ki lawyer yauna Assam da NRC pangthokki bajuda yaukiba lawyer sing yauna seminar pangthokani haina lenga pike pe thajabadu thabak to onthokadabani hairi Kanglu Purup Singh Markta Thajana Bahajilanduna Achum Wain Pangani Haina Same White Kemsana Pongdokre. How Kibasing Kaktona Duna, I koi Masel Gemarta Amana Babungang Duna Samina Drabadi Sakapangam Daba Kunaimo Oragani, Kanglu Purup Singh Markta Thajana Bahajilanduna Irang, Ting Pang Mayona Bamiam, that Subsabo Achum Wain Pangani Haina, Chief Minister Yumnang Kemsana Pongdokre. Manipur University NSS Jelna India Lenga ki Youth Affairs and Sports Yas Ministry Gilamjing Makada State NSS Sel Kusamna Sinduna University Auditorium Dangasi Pangtokiba Nasa Mukta Youth for Wixit Bharat Chalkam Abhyani Thoramda Athoba Mitunglengi Warun Tamnaduna Chief Minister Kemsan Hai Manipur da Thokliba Irang Potoxing like Manipur da tholiba irang asina maram oiraga sahi uhumlom hena lamdam masi Kanglu Purup Singh da makhal kya gi saithing mayong hali ing tappa leitaba lebangna chakhotpa haibasi oithoktabani haina aikhoina puwari di khangbangamdi maram aduna lamdam masida khundaminari ba aikhoi masel gi marta hokki bajin kaktuna duna amana mabungangna duna chapmina drabadi chakhotpa ngamdaba khunayama oyogani haibasi khamina ba chummi Kanglu Purup Singh Markta Mankraba Thajaba Hanjalanuna Aranba balance ki thawung chathagibagi mathakta sapchaba thaw paikatuna saithing mayonaba miyanda phangpham tokpa chumubayang phanganaba honagani hana CM Kemsana phongdokre Kanglu kharagi apam phangnaba chathariba blockena punamak waminabani amuko Kanglu phuk kharagi apamba demanding phangnaba chathariba economic blockade mapan gi miwi khujok khanana maruoiba lambi sing paisin khibana Manipur sing awabam da tabani haina All Manipur United Clubs Organization amuko gi maikei degi phongdorali organization asigi secretary publicity haistam foreign mangana khuyet pidon thador pachero lamana hai matamamda Manipur maning tamna leramba lebak oirami British ta India colonize toraba phawba aikhoigi ima lebak Manipur asi ningthaupanba maning tamba lebak amani aikhoigi puwari na masi khudam changdamni Manipur ge top magul leba amadi maman tang potho sing lebagi British amade malemda tariba akan balebak sina Manipur asi khudum salaki sabmana na India na sumaleng akan balebak sing ki sabmana ba policy strategy amadi India gi maleng loilam gi haising ba khudum sanba tactic sing chijina dona Manipur asi India lenga ki manungda namduna khudum sanki Nupi ama Yaona active Cadre ahum Phakhre ngasi amachung ngarang tongan ba mafamda thiba humbagi thabak sathabada tongan ba lona thingraba loop anigi Nupi ama Yaona active Cadre ahum phare hari Police pawn hai ngarang security force ki kambu amana Imphal West district ki Pasoi police station na konba awang khunok lamkhai de leiba mayumdagi RPF PLA gi active Cadre ni haiba wahengbam Media Singh Elias Loya sahi kumari Manipur police ki kambu amana su Bishnupur district ki Kumbi police station gi manung chanba wangu aholup sansam lekai de leiba mayumdagi loop asimaki active Cadre ni haiba ngangbam Manaw Singh sahi kumanga su phare hairi
ngasi security force ki kambu mana Imphal West district ki Patsui PS ki manung chamba salam mamang na kaida leiba mayum da KCP apun bagi active cadre Nupi ama phare hari phar Nupi active cadre di maming irom amisa Elisanu lembi Elisanu Elisanbi jahi kulumdoi kawi hari marak asida state asiki sing amasung tangi tongan ba district ki mafang kyada police amadi security check post chama ka tama to hendutona section na yengsiri hane chu che role asina makha tari Miam the Pangan Giba Achuma Well Sing Aduna legal etki one tok lekadoribini. Legal etki Kanaba Pangan Bahasi case Masingamba Kanate, Miam the Pangan Kiba Magulera Well Aduna legal etki quanto lekadoribin Haina Manipur High Court ki Sib Justice M. Sundana Fongdo Cray. High Court of Manipur ki auditorium the Manipur State Legal Service Authority na Silaga State Legal Aid Defense Council panel lawyer amadi remand lawyer Singi capacity building program tab athoiba mithung oike ba chief justice nai legal aid habasi chapmana ba wail phangan bada yumpham oiba constitution na piba miyoba gi hak amani lebak asida leiba mathau taba miyanda legal ngi mateng phangba pangba amadi achumba wai phangan ba habasi Indian constitution gi article 39 piba tangai phedaba fundamental mandate amani Seltungi pibam sadabana maram oiga natraga ate topa maram kyadagi pibam sadana lebasi leiba mipungudimda chuma wayan phangandaba yadi mara leire haiduna phami amagi legal aid council aduna professional amagi chapsaba ethics ngakdona mathok pangthokadabani legal aid haibisi subna tangi minungsi oiba mateng aduna te masidi constitution na piba tangai phedaba thabak amani ST demand makha zathanaba warem nakre Maitai singbo ST list chalhalu haiba demand irang na maram oraga leplobam adu makha chathanaba amata oina warem nakre hiramasi matangda schedule tribe demand committee Manipur gi general secretary K Bogendra jina thadorok par cherol amana hai Manipur da kumja 2023 gi May 3 da khangau da batam thiba irang thokibde irang asi laksinduna miyam gi punsi amadi lanthong kan mana khudaki tawdaba yadra khongthang oibana STD CM na sangsinduna lakpa ST khongjang adu hojik phawa tangai phatana khara lapthok tuna laiki irang asina yelomi maitai ST status demand dagi peaceful oiba khongjing da piri ba sapu madi makha kari khongthang la khotkadagi haibigi matana ngaseyu pung tara makhai tagi nungthin gi pung mari phawba DMU campus ta laiba ima kuntungan bi sangne da no magi oiba core consultative meeting ama SCDCM gi miyeng makhara pangthok tuna khanaki Irangi pibam chu khara makai sa pharak pa yeng laga ngasigi mifamna yelomi mitai bu Indian constitution gi makhada ST list chalhan bai mathau ta ba thabak sing lakhot pinaba Manipur lengak ta makhatan taksin ba haina amatawini yana khare haina serol aduna phongdorali mifam adu lehak tabam Sarachandra Sharma Lieutenant Colonel L. Lokendra Singh Working President SDDCM anina mathangchina moderator amasung president oiduna pangthokhi starting pai da bai khongjang handokre Manipur Petroleum Transport Fraternity Retail Outlet Dealers LPG Distributors and Drivers Association ahumna punsilaga semba core committee na July 13 dagi tatharpa petroleum production puba gari sing starting thadopagi start handokre JFD street corner mifam hokre poster thetkre August 3 phawba lekai da protest mifam phambiu JFD Census pangthoktingai da NRC updation gi thabak pakhanaba lenga ki chapchawa phirep ama khangalo haidana taksin khibagi manung chana campaign for just and for fair delimitation na changchileba khongjangi saruk amoina ngasi dagi street corner mifam pangthokpa hokre JFD IPR secretary ne thadok pachirula man hai tha sik taruk phawi manung da lekai da protest mifam pangthok tona lenga ke phirep khangna ba khongjing changchin minasi JFD ne lakthoki ba khongjing gi saruk amoina ngasi Indo Burma Sugonu Road amadi tidim langi kathel singda amadi miam punba mafam da census ki mamoina na NRC update tawna ba street corner mifam chim pangthok pa hokre Indo Burma Sugonu Road tagi maikai da JFD gi L Bimola amadi JFD task force ki convener mobilization pisanan bina luchingduna mifam chathaduna poster kya nakhi didim line da JFD gi community affairs sawapam sumati amadi JFD organization assistant W Fulkana luchingduna athau ba thomi singa loina na mifam singa du pangthokibani kumja 2023 gi May 30 gi haudana Manipur thoriba sahi ahum helaba lana si lodingai amadi IDP singu masagi mafam hanjaluna national highway da free movement yadinga da miko amadi masing thiba habji just and fair oiroi lamda masi da tangdu laita ba phium laiti bhawa census ki matam yithokda kai be leiroi
ꯃꯁꯤꯃꯛ ꯁꯦꯟꯁꯁ ꯑꯦꯛ 1948 ꯀ꯭ꯂꯣꯖ 3 ꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤꯕꯅꯤ ꯑꯣꯒꯁ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯇꯧꯅꯕꯒꯤ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ JFDꯅ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯀꯛꯅꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯣꯒꯁ 6 ꯐꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯄ꯭ꯔꯣꯇꯦꯁ ꯃꯤꯐꯝ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯄꯨꯡꯖꯥ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯝꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ